Akasbani Imphal, Waingbam Rajesh na pau pajari, Ahanbida, Maruba pau. Manipur Togliba Irang Asina Maram Oiduna, Lanjenertuna relief camp sing the Changjapam Loduna Lady Bamui Singidamag, MGNREGSE Akanaba job car sing Nasidagi Piba Hore. Congress Lusingba Okram Iwobin Hari, Kendrigi Mapal Toram Amadi Shiksha Raja Mantrina, Hausik Togliba Irang Asi, Congress Sarkargi Matamda, Singtam Kenana Tabakaya, Paikat Lubanani Haikiba Wapam, Laibak Tibani. Manipur ngasi sup mafam kya da nomai kapna bagi thodok sing thokli mioi ama lai khidre Manipur haujik oiriba phibam asigi yenglaga mari leinaba district magistrate singna matam gi curfew komtokli amasung leiba ki atei mafam singa loinana Manipur sungasi kulum doisuba National Fish Farmers Day ki thoram pangthokli Manipur Togliba Irang Asina Maram Oiduna, Lanjenaratuna relief camp sing the Changjapam Lauduna Lady Bamui Singidamak, MGNREGSE Akanaba job car sing, Nasidagi Piba Hore. Raizigi Rural Development Amasung Panchayati Ras Mantri Yumnam Kemchan Singna, Imphal Manipur College ta Hangliba relief camp ta Changjapam Lauriba Kunja, Kunmanga the job car sing Yentoki. Relief camp as the lady ba atopa imung Kunmangagi Mui sing da Atuba Matamda job car sing Piragani Hari. Hiramasigi matang da sarkar na hai haujimaki oina akhanaba job card lising ahum chahum marfuni toy semba loire relief camp da leiba mioi singa makoi gi mayum da hankiba matamda hairiba job card sing asi chanaroi card entokbagi thorum da wangang mada Shri Kemchan hai Kendrigi Rural Development Mantraloy gi makhada irangda yum mai sakiba amadi amangata thokiba sing masing thidoktuna housing scheme gi makhada yum sanaba thorang leire masigi report atuba matamda Mantraloy da pikalagani mang hai housing oiriba irang asi atuba matamda loisinduna miyam gi mahoksa gi punsida hanjilan bahai basi yamnamak tangai phade Mantri hai relief camp sing the lady ba mioi sing da mak Raja Sarkarna one time grant oina lupa lising amamam ngasi mioi sama humpu ta kusin naki Maisa kiba yum tuai kiba adu mama yamdugi masing yam kanna thiri masing hek thiba loibaga ministry da loinama koi atuba matamda soidan tharagani sonu san bidla irangse nem basu hoisno loinana puning da loinama koi phada narakanda angamba mateng sarkarna su pangani loinana ministry leiba maroina rural loji loya gidi eske mayam leiba singdo chithadana loina phangada ore jage taina appeal tawjari relief camp da leiba senese mai ben sininaw chai su punamagi yengbiraganda Manipur da shanti purakpura koi CLP Luchingba Okram Ibobina Hari, Kendrigi Mapan Thorom Amadi Shiksha Raja Mantri Dr. R.K. Ranjan Pikiba interview Amada, Togliba Irangasi Congress Sarkargi Matamda, Chingtam Anigi Marata Ketnaba Miang Yengduna, Tabak Kaya Paikat Lubanani Haiki Wapam Laibak Tibani. Imphal gi Congress Bhavan da pangthoki ba pawgi mipam amada hanagi Mukhyamantri Ibobina hai paliba sarkar asigi mantri ani yauna MLA tarana tokhaiba sasan ama taliba asigi mathakta haujik phawba kariguma thabak amata lokhatpagi wafam udri adubu irang asi loisinaba honaba haibasi paliba sarkar asina luchingba mathok tai maramaduna atuba matamda akhanaba Vidhan Sabha mifam kaugduna warosin puraknaba honagadabani Manipur da hujik koiba crisis haiba tare problem mayam se karmai toraga laksha laga mase yamna thuna control toraga peace lakna base masigi matang dani koi party na sanction jari basi su democracy ki right forum di lairiba on the floor of the house special session nama kauraga madudai duda khana naina gadamni kari tausige Manipuri praja singna apamba BJP na apamba do koi we are ready for the state of Manipur whatever Manipuri praja singna sacrifice to haido koi di ready ne Mayang Imphal Kendrigi Hanagi MLA Mainam Nilachandra Singha Laikidabada Manipur ex MLA Welfare Association na nungaitaba phongdorakli Association asina thadropa cherol madhai ngasi Manipur Legislative Assembly Imphal laiba Association asigi office ta miyangi mipama mapangtoktuna minute ani tumina leptuna laikidrigi mafamda ikai khumnabu utki Amaromda haujik Manipur thokliba irang asina maram oiraga laikidaba mioi singi mafamdasu ikai khumnaba utkibaga loinana makhoigi imung munungi awabdasu saruk yari haina serol asina makha tari Association asina Manipura Santi Hanjilana basu appeal tauri Thangmaiban United Club na sinduna Thangmaiban Tau Ground da hangliba relief camp ta ngasi skill development training program ama pangthokre Women Welfare Association
Uripok Sorbon Tingelna, Haurumum Lekai Amadi, Rims Road South Nupising a Sinduna Pangtoki Batarum Ada, Game Adu Lady Van Nupising da, Candle Amasung Dubs Habatambiki. Chennai Manipuri Committee na Manipur Santi Hanjilang na Bagidamak Santi gi Dut Oina Tabak Togduna Lamdamas na Mahuksa ki Pibam Hanjilang na Bahona Bada Matiang Pangani Hari Cherola Madalub Asin Hai Lamdamas na Santi Nungchicha na Bapuruktuna Wakal Tana Lay Minaduna Apaba Tunglabchat Ama Oina Bahona Minarasi Hari Manipur Muslim Welfare Organization Hari Manipur Hojik Toli by Irang Asina Maram Orga Manipur Prajapuna Kamteng na Wanare Maramasina Center Amadi State Sarkana Atubada Irang Laksinaba Honagadavani Tabi Riba Pawasi Akas Bani Imphal Digini Manipur Toli by Irang Asiga Marilena Ngasiju Mapam Kadan Nomai Kamnabagi Togdoksing Tokli Imphal West Dilagi Kadangban Singda Amasung Kangchup Singkong da Hojik Nomai Kamnaba Leptri Aikoigi Pawmina Police ki Paw Paladun Hai Nakal Anigi Manakta Ngarang Numidang Dagi Mapam Sing Asidan Nomai Kapnabagi Togdok Sing Tokli Kadang Banda Kutonabagi Togdokta Mioi Amal Laikidre Laikidra Mioi Asigi Hakjang Hojik Rims ki Mokta Tamli Nomai Kapnariba Mapam Singda Ahenba Security Changchangkre Amaromda Imphal West ki Sekmai Mayan Nakna Leiba Luang Sangol area dasu Ngasin Nungtil Nomai Kapsilapi Togdok Toki Hari Imphal West amasung Imphal East Jilada hayeng ayupung mga dagi numidang wairam pung taruk fawa curfew komtokani adumoy namag Imphal West ki Langol area dadi ayupung mga dagi numidung pung tarani toy pautamag curfew komtokani Kaksing Jilada seraw natana atay mapamsing da hayeng ayupung mga dagi numidang wairam pung mga pauba Bisnupur Jilada ayupung mga dagi numidang wairam pung mga pauba aduga Thawal Jilada na hayeng ayupung mga dagi numidang pung nipan pauba curfew komtokani Churachandpur Jilagi oina hayeng ayupung mga dagi numidang wairam pung mga pauba curfew komtokani Kangpokpi Jilada hayeng ayupung mga dagi numidang wairam pung mga pauba curfew komtokani Forum for Restoration of Peace na sinduna Hojik Manipur Thokliba Irang asigi matangda Santi Puraknaba Nongmagi oiba Khananai nabagi mifam amang asi Imphal East ki Sekon daleba Dimdailong Rongmai Village Hall da pangthokre Mifam aduga mari lenana forum asigi convener Asang Kasarana hai Santi Hanjalanaba Kholau kaya laure mari lenaba singda haibi yaba haire adubu Manipur gi phibam di phaba oidri madab masina Manipur gi Rajyapalna tongan ba kangluk kudimaki oiba mifam athuba matamda pangthoktuna kupna khanabiu Manghai Thokliba Irang asina Manipurda Lairiba Kangluk Kudimak Awaba Nangli Haiba Asi Khantha Minarga Santi Puraknaba Praja Kudimangna Honaminasi People's ki voice movement ama changchanbagi tangai phatarabra madugi mata